JIRIBAM da OIRIBA PHIVAM asi MAHOUSHA gi PHIVAM da HANJILLAKNABA AMADI KHUTLAI PAIBA CHIN-KUKI-ZO-HMAR SHING MATHAKTA AKANBA action LOUKHATNABA JIRI United Committee JUC na Union Home Minister Amit Shah Da Ayeeba Cherol Thaduna Takshinkhre Taksin Cherol adu JUC gi maikaidagi JIRIBAM district ki DC gi khuthangda Union Home Minister Amit Shah da pisinkhibani committee asigi convener Hais Priyananda amadi chairman M Maipak Sanana khujek piduna Union Home Minister da Lankat kiba Cherol aduda tongan ba point taruk yauri Cherol sina hai haukiba tha khara asida khulai paiba CHIN-KUKI-ZO-HMAR singna afaba makhal ki khulai paiduna maithai kul singda attack chatharakli attack asida micham khunja ani hato khibaga loinana yum marifut tara rom mai thakre tha asigi taramathoida CHIN-KUKI-ZO-HMAR khulai paiba singna JIRIBAM gi zakurador khulda changlaktuna yum tara taruk mai thabada natana zakurador da leiba CRPF ki personal singda nongmai kapsinduna attack chathaki thokdok aduda nupi ahum amadi angang ahum punna mioi taruk faduna pukraga mioi bagi lichat ki wangmada tamthina hatopikhi mioi sing asigi thawayong traba hakchang sing numit mangani gi manung matungda turel dagi fangki miyobagi lichat ki wangmada thabak chathariba sing asi terrorist organization amani haina lauthokpiu nakalamaromda JIRIBAM district da abspa 1958 thamjilaklabasu maike somda thokliba irang asi laksenba ngamdre maramaduna matamgi chunadraba ek asi lokthokpiu district asigi manungda leiriba makha basti jirimuk amadi choto bekra post asi khudakta upgrade tokduna mapangal kalhanbiu haiba wafamsu Cherol sina thamlakli Hauzik thokliba irang asida laikhidraba amadi makoi gi imungda justice piba oina khulai paiba CHIN-KUKI-ZO-HMAR sing khudakta fagadabani haiba wafamsu Cherol asida palli